ꯃꯇꯝ ꯑꯃꯗ ꯆꯥꯎꯇꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯆꯥꯎꯇꯣꯟ ꯃꯊꯟꯇ ꯄꯣꯛꯏ. ꯃꯍꯥꯛ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ. ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯦꯜ ꯇꯥꯟꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯨꯝꯗ ꯁꯥꯡꯅ ꯂꯩꯕ ꯐꯥꯎꯕ ꯐꯪꯗꯦ. ꯂꯝꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯕꯅꯤ. ꯆꯥꯎꯇꯣꯟ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝꯗ ꯀꯥ ꯍꯦꯟꯅ ꯂꯝꯖꯦꯜ ꯇꯥꯟꯅꯩ. ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯦꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯃꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯗ ꯎꯁꯤꯠꯅꯗꯦ. ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯈꯠꯅꯩ. ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯎꯇꯣꯟꯅ ꯍꯦꯟꯅ ꯃꯌꯨꯝꯗ ꯆꯪꯅꯤꯡꯗꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤ. ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯋꯥꯕꯤꯕ ꯃꯧꯒ ꯅꯠꯇꯦ. ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯂꯥꯡꯕ ꯀꯣꯏꯕ ꯀꯦꯕ, ꯑꯗꯨꯒ ꯃꯔꯤ ꯃꯆꯥ ꯑꯃꯗꯒꯤ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯈꯠꯅꯕ ꯑꯣꯜꯍꯟꯕ, ꯑꯗꯨꯒ ꯁꯨꯅꯤꯡꯗꯕꯒꯤ ꯊꯕꯛ ꯂꯧꯇꯥꯟꯅꯕ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯊꯣꯛꯇꯨꯅ ꯒꯞ ꯇꯧꯅꯕ ꯑꯁꯤꯅꯤ. ꯆꯥꯎꯇꯣꯟ ꯅꯨꯄꯤ ꯑꯍꯜꯁꯤꯒꯤ ꯃꯃꯤꯡ ꯁꯅꯥꯇꯣꯝꯕꯤ ꯀꯧꯏ. ꯑꯇꯣꯝꯕꯤꯁꯤꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕꯗ ꯂꯧꯇꯥꯟꯅꯗꯨꯅ ꯈꯠꯅꯕ ꯍꯦꯃꯟꯕꯗꯒꯤ ꯆꯥꯎꯇꯣꯟꯅ ꯊꯕꯛ ꯁꯨꯅꯅꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯝꯂꯝꯃꯤ. ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯤꯡ ꯏꯕꯣꯇꯣꯟ ꯀꯧꯔꯝꯃꯤ. ꯏꯕꯣꯇꯣꯟꯁꯤ ꯃꯁꯥꯒꯤ ꯈꯔ ꯅꯨꯄꯤꯗꯧꯅ ꯊꯦꯛꯏ. ꯃꯁꯤꯃꯛꯅ ꯃꯍꯥꯛ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯄꯅꯤ. ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯦꯛꯂꯛꯂꯕꯅꯤ. ꯏꯕꯣꯇꯣꯟ ꯑꯁꯤ ꯌꯥꯝ ꯐꯩ. ꯃꯕꯨꯛ ꯌꯥꯝꯅ ꯆꯝꯃꯤ. ꯊꯕꯛꯇꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯦ. ꯃꯍꯥꯛꯅ ꯍꯩꯇꯕ ꯊꯕꯛꯁꯤ ꯂꯩꯇꯦ. ꯃꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅꯔ ꯃꯁꯥꯗ ꯇꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯇ꯭ꯔꯤ. ꯑꯗꯨꯕꯨ ꯏꯕꯣꯇꯣꯟ ꯑꯁꯤ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯉꯥꯡꯐꯝꯅꯤ. ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯎꯔꯕ ꯀꯥꯟꯗ ꯏꯕꯣꯇꯣꯟꯗ ꯉꯥꯡꯏ. ꯑꯁꯤꯃꯛꯅ ꯏꯕꯣꯇꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯅꯩꯕ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯁꯧ ꯇꯥꯃꯟꯗꯅ ꯏꯕꯣꯇꯣꯟꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯕꯅꯤ. ꯃꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝ ꯑꯗꯨ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯅ ꯑꯣꯏꯅ ꯈꯨꯝꯕ ꯌꯥꯕ ꯃꯇꯥꯡ ꯈꯟꯗꯨꯅ ꯈꯨꯝꯃꯤ. ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯗꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯏꯁꯧꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯆꯥꯔꯕ ꯏꯃꯨꯡ ꯑꯗꯨ ꯂꯩꯕꯗꯒꯤ ꯏꯕꯣꯇꯣꯟ ꯅꯣꯡꯃꯒꯤ ꯏꯁꯧ ꯇꯥꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯅꯨꯡꯊꯤꯜꯗꯅꯤ ꯏꯕꯣꯇꯣꯟꯗꯨ ꯁꯨꯃꯥꯡꯗ ꯃꯆꯤꯟꯗ ꯃꯌꯦꯛ ꯌꯥꯎꯗꯕ ꯏꯁꯩ ꯁꯨꯔ ꯑꯃ ꯉꯪꯂꯒ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯐꯤ ꯆꯅꯥꯡ ꯊꯥꯔꯤ. ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤ. ꯏꯕꯣꯇꯣꯟ ꯏꯁꯩ ꯁꯨꯝ ꯉꯪꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯐꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯁꯛꯁꯤꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ. ꯄꯥꯝꯕꯨ ꯄꯥꯝꯃꯣꯏ ꯃꯣꯏꯗ ꯏꯟꯗꯣꯛꯄꯤꯁꯤꯡꯁꯦ. ꯂꯩꯒ ꯃꯌꯥꯝ ꯆꯥꯔꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯋꯥꯅꯤ. ꯃꯥꯅ ꯑꯗꯨꯝꯅ ꯐꯤ ꯁꯨꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯁꯤꯔꯤꯕꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯏ. ꯈꯨꯗꯣꯞ ꯁꯤꯕꯒꯤ ꯃꯔꯝ ꯑꯗꯨ ꯍꯨꯃꯥꯡꯅ ꯏꯆꯣꯠ ꯆꯣꯠꯂꯒ ꯂꯩ. ꯁꯅꯥꯇꯣꯝꯕꯤ ꯍꯨꯃꯥꯡ ꯀꯥꯔꯤ ꯃꯄꯥꯗꯨꯗ ꯁꯣꯔ ꯐꯨ ꯐꯨ ꯂꯥꯎꯅ ꯀꯥꯝꯃꯤ. ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯦ ꯈꯨꯠꯁꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯨ ꯐꯨ ꯀꯥꯝꯃꯤ. ꯏꯕꯣꯇꯣꯟ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯇꯧꯔꯤ ꯃꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ. ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ. ꯁꯨꯛ ꯁꯥꯔꯀꯥꯟꯁꯤꯗ ꯀꯩꯕꯨ ꯀꯥꯟꯅꯗꯅ ꯈꯨꯠꯁꯥꯁꯤꯡꯗꯣ ꯂꯨꯝꯊꯅꯕ ꯈꯨꯗꯣꯞ ꯁꯤꯔꯤꯕꯅꯣ? ꯑꯗꯨꯗꯗꯤ ꯍꯨꯃꯥꯡꯗꯣ ꯑꯗꯨꯝ ꯀꯥꯕ ꯇꯥꯕꯅꯤ. ꯅꯠꯇꯦ, ꯈꯨꯗꯣꯞꯄꯨ ꯑꯗꯨ ꯌꯥꯝ ꯁꯤꯔꯤꯕꯗꯨꯕꯨ ꯅꯈꯨꯠꯇꯨꯕꯨ ꯂꯨꯝꯊꯗ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯏꯕꯣꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯂꯨꯝꯊꯔꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯁꯤꯗꯣꯏꯅꯣ ꯏꯕꯣꯇꯣꯟ? ꯅꯪ ꯑꯃ ꯏꯕꯨꯡꯉꯣꯔ ꯏꯕꯦꯝꯃꯔ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯗꯦ ꯋꯥꯅꯤ. ꯃꯤꯒꯤ ꯃꯊꯧꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯏ. ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯪꯈꯥꯏꯅꯤ, ꯇꯪꯈꯥꯏ. ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗ ꯈꯨꯕꯥꯛ ꯑꯅꯤ ꯇꯛꯅꯔꯒ ꯈꯦꯠꯄꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯊꯣꯛꯄ ꯃꯈꯩ ꯊꯥꯏ. ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯀꯔꯤꯕꯨ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯏꯅꯣ? ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯩ, ꯐꯤꯗꯨ ꯁꯣꯏ ꯂꯥꯛꯇꯅꯅꯦ ꯑꯃꯨꯛ ꯇꯧꯅꯤꯀꯣ. ꯌꯥꯝ ꯇꯥꯡꯕ ꯐꯤꯅꯤ. ꯅꯤꯡꯊꯤꯅ ꯌꯦꯡꯂꯒ ꯁꯨꯅꯦ ꯅꯪꯕꯣ. ꯍꯣꯅꯦ, ꯕꯤꯔꯤ ꯕꯤꯔꯤ ꯂꯩꯒꯦ, ꯕꯤꯔꯤ ꯕꯤꯔꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯐꯤ ꯌꯥꯎꯗꯕꯤꯗ ꯅꯩꯕꯒꯤ ꯃꯑꯣꯡ ꯑꯃꯨꯛ ꯇꯧꯏ. ꯑꯗꯨꯒ ꯐꯦꯠ ꯂꯥꯎꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯊꯧꯗꯨ ꯇꯧꯈ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯤ ꯏꯕꯣꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣꯃꯤ ꯅꯪꯕꯣ, ꯀꯩꯗꯧꯔꯒꯦ? ꯏꯁꯥꯎ ꯁꯥꯎꯅ ꯎꯏꯗ. ꯀꯅꯥ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯒꯦ ꯅꯪꯕꯣ? ꯑꯗꯨ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯃꯣꯔꯣꯛ ꯁꯥꯕ ꯑꯃꯦꯠꯄꯗꯨꯒꯤ ꯃꯅꯤꯟ ꯍꯟꯗ꯭ꯔꯤꯕꯣ? ꯑꯩꯅꯕꯨ ꯀꯅꯥꯒ ꯀꯔꯤ ꯋꯥ ꯍꯥꯏꯅꯗꯧꯔꯤꯒꯦ? ꯅꯣꯡꯃꯒꯤ ꯅꯣꯏꯅꯤꯒꯤ ꯈꯣꯟꯊꯤ ꯆꯥꯅꯕ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤ ꯊꯣꯛꯂꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯂꯩꯀꯥꯏ ꯂꯥꯏꯔꯤ, ꯑꯩꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ. ꯀꯩꯊꯦꯜ ꯀꯥꯕ ꯍꯥꯏꯔ ꯅꯣꯏꯅꯤꯅ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯁꯤꯔꯒ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯆꯠꯀꯗꯕ ꯏꯟꯁꯥꯡ ꯅꯥꯄꯤ
ꯃꯌꯥꯝ ꯂꯩꯁꯤꯜꯂꯛꯑꯅꯤ ꯆꯥꯕ ꯅꯪꯗꯅꯅꯦ ꯄꯠꯂꯒ ꯃꯥꯡꯕꯁꯨ ꯀꯌꯥꯅꯤ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯑꯂꯨ ꯃꯆꯥ ꯑꯄꯠꯄ ꯑꯃ ꯎꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯂꯤꯁꯤꯜꯂꯛꯄꯒ ꯍꯨꯟꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯀꯟꯅ ꯂꯩꯔꯛꯏ ꯑꯩꯁꯦ ꯑꯗꯨꯒꯅꯦ ꯑꯌꯨꯛꯀꯤ ꯃꯣꯔꯣꯛ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯆꯠꯀꯗꯧꯕ ꯅꯠꯇꯦ ꯏꯆꯦꯕ ꯅꯣꯏ ꯃꯣꯔꯣꯛ ꯃꯆꯦꯠꯅ ꯈꯨꯇꯨꯞꯇꯒ ꯄꯜꯂꯒ ꯂꯩꯍꯧꯔꯒ ꯀꯣꯟꯅ ꯁꯥꯔꯛꯄꯒꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯁꯦ ꯅꯣꯏꯅ ꯁꯅꯥ ꯂꯤꯀꯣꯟꯗ ꯑꯗꯨꯝ ꯁꯥꯔꯒ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯂꯨꯍꯣꯡꯕ ꯆꯠꯄ ꯃꯤ ꯑꯃꯗꯒꯤ ꯈꯤꯠ ꯃꯍꯦꯜꯂꯤ ꯅꯈꯣꯏꯅꯤꯅ ꯁꯅꯥ ꯁꯤꯔꯤꯕꯁꯦ ꯀꯩꯗꯕꯨ ꯁꯤꯖꯅꯤꯡꯉꯤꯅꯣ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯪꯅꯤꯡꯗꯕ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯌꯦꯡꯅꯕ ꯇꯧꯔꯤꯅꯣ ꯅꯋꯥꯗꯣ ꯂꯩꯗꯅ ꯄꯪꯊꯥꯅꯕꯒꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯋꯥꯅꯤ ꯅꯣꯏꯅ ꯁꯅꯥ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯇꯥꯍꯧꯕ ꯉꯥꯏꯔꯤꯔꯣ ꯏꯕꯣꯇꯣꯟꯅ ꯋꯥ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯅ ꯉꯥꯡꯂꯛꯄꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯝ ꯇꯥꯏ ꯏꯕꯣꯇꯣꯟꯒꯤ ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ ꯈꯨꯠꯁꯨ ꯂꯦꯞꯇꯦ ꯃꯆꯤꯟꯗ ꯋꯥ ꯊꯨꯅ ꯉꯥꯡꯂꯤꯕꯗꯨꯒꯤ ꯇꯥꯟꯗ ꯐꯤꯗꯨꯁꯨ ꯆꯅꯥꯡ ꯊꯥꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯏꯕꯣꯇꯣꯟꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯑꯩꯅꯦ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯇꯥꯎꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯥꯅ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯁꯅꯥꯗꯨꯗ ꯍꯥꯏꯔꯞ ꯅꯥꯜꯂꯒ ꯏꯕꯣꯇꯣꯟ ꯁꯅꯥꯁꯦ ꯑꯩꯈꯣꯏꯅ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯅꯒꯤ ꯃꯥꯡꯗ ꯁꯅꯥ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯌꯥꯡ ꯍꯥꯡꯅ ꯂꯩꯗꯣꯏꯅꯣ ꯑꯩꯒꯤꯁꯨ ꯁꯅꯥ ꯐꯖꯕ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯤꯅꯤ ꯏꯕꯣꯇꯣꯟ ꯁꯅꯥꯇꯣꯝꯕꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯊꯣꯏꯅꯨꯗꯅꯤ ꯍꯥꯏꯕ ꯈꯪ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯆꯤꯜ ꯄꯩꯔꯒ ꯂꯩ ꯁꯅꯥꯇꯣꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯣꯇꯣꯟ ꯑꯩꯅ ꯃꯌꯥꯝ ꯀꯦꯔꯒ ꯂꯩꯔꯤꯁꯦ ꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯃꯌꯥꯝ ꯀꯦꯔꯗꯤ ꯑꯩ ꯁꯛ ꯐꯖꯊꯣꯛꯑꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯏꯕꯣꯇꯣꯟ ꯍꯥꯏꯔꯞ ꯁꯨꯒꯠꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯊꯟꯇ ꯈꯜꯂꯤ ꯀꯦꯔꯤꯅꯤ ꯇꯧꯔꯤꯕꯁꯤ ꯌꯣꯡꯃꯨꯗ ꯀꯦꯕꯦꯛ ꯃꯥꯜꯗꯅ ꯃꯁꯛ ꯑꯁꯤꯒ ꯃꯥꯁꯦ ꯃꯁꯥꯅ ꯃꯁꯥꯁꯦ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯀꯨꯆꯨꯁꯤꯒ ꯀꯦꯔꯤꯕꯁꯤꯒ ꯇꯣꯉꯥꯟ ꯇꯥꯔꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯗ ꯑꯩꯗꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯏꯕꯣꯇꯣꯟꯗ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯏꯆꯦꯇꯣꯟꯒꯤ ꯐꯤꯗꯣ ꯐꯖꯅ ꯁꯨꯀꯣ ꯌꯥꯝ ꯇꯥꯡꯕ ꯐꯤꯅꯤ ꯅꯤꯡꯊꯤꯖꯅ ꯌꯦꯡꯂꯒ ꯁꯨꯀꯣ ꯑꯃꯨꯛ ꯑꯣꯟꯅꯈ꯭ꯔꯗꯤ ꯃꯤ ꯃꯧ ꯐꯠꯇꯕꯅꯤꯅ ꯑꯩꯒꯤ ꯐꯤ ꯐꯖꯕ ꯎꯕꯗꯅꯦ ꯃꯁꯥꯒꯤꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯤ ꯑꯁ ꯇꯣꯉꯥꯟ ꯇꯧꯔꯗꯤ ꯐꯗꯧꯅꯤꯅꯦ ꯇꯧꯔꯤꯁꯦ ꯏꯕꯣꯇꯣꯟ ꯊꯣꯏꯅꯨꯗ ꯍꯥꯏꯔꯞ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯁ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯍꯨꯟꯗꯅꯅꯦ ꯉꯥꯡꯅꯔꯛꯑꯅꯤ ꯏꯕꯣꯇꯣꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯣꯇꯣꯟ ꯑꯩꯒꯤ ꯐꯤꯗꯨꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯅꯪꯅ ꯐꯤꯗꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯀꯥꯏꯒ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯐꯤ ꯂꯩꯔꯝꯈꯤꯔꯣꯏ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯅꯤꯡꯊꯤꯖꯅꯁꯨ ꯀꯣ ꯑꯗꯨ ꯏꯜꯂꯒ ꯏꯆꯦꯁꯦ ꯉꯛꯁꯦ ꯍꯥꯏꯒꯠꯂꯒꯅꯦ ꯀꯜꯂꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯉꯛ ꯑꯁꯤꯅ ꯑꯇꯤꯌꯥ ꯌꯧꯅꯅꯦ ꯍꯥꯏꯒꯠꯂꯒ ꯑꯝꯇ ꯆꯠꯀꯦ ꯏꯕꯣꯇꯣꯟ ꯋꯥ ꯉꯥꯡꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯑꯩꯒꯤ ꯐꯤꯗꯨꯗꯤ ꯍꯣꯔꯦꯟ ꯐꯥꯎꯕꯗ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯍꯌꯦꯡꯅꯦ ꯏꯜꯂꯀꯥꯟꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ ꯑꯗꯣ ꯏꯕꯣꯇꯣꯟ ꯏꯆꯦꯒꯤ ꯉꯛꯁꯦ ꯂꯤꯛ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯂꯨꯝꯊꯔꯦꯅꯦꯍꯦ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯅꯪꯅ ꯉꯁꯥꯏ ꯐꯖꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯂꯧꯒꯦꯁꯨ ꯂꯧꯖꯔꯣꯗ ꯑꯩꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒꯅꯦ ꯑꯃꯃꯨꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯦ ꯁꯦ ꯅꯪ ꯍꯣꯔꯦꯟ ꯆꯪꯕꯗ ꯄꯨꯈꯣꯀꯣ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯏꯕꯣꯇꯣꯟ ꯀꯔꯝꯕ ꯈꯨꯗꯣꯞꯅꯣ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯅ ꯃꯊꯟꯇ ꯈꯜꯂꯤ ꯃꯥꯅ ꯁꯣꯏꯗꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯈꯨꯗꯣꯞꯇ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯋꯥꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒ ꯌꯥꯎꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗ ꯃꯆꯤꯟꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯩꯈ꯭ꯔꯦ ꯏꯁ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯁꯤ ꯃꯉꯥꯏꯔꯦ ꯈꯨꯗꯣꯞꯇꯤ ꯑꯝꯇꯕꯨ ꯇꯣꯛꯈꯣ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯥꯟꯗꯤ ꯃꯔꯤ ꯑꯃ ꯐꯥꯎꯕ ꯄꯛꯂꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦꯅ ꯍꯥꯏꯁꯤꯔꯅꯤ ꯑꯩꯕꯣ
ꯋꯥꯐꯝꯁꯤ ꯏꯕꯣꯇꯣꯟꯅ ꯁꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯔꯨ ꯃꯇꯝꯗ ꯏꯕꯣꯇꯣꯟ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂ ꯃꯥꯜꯂꯤ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦꯃ ꯀꯩꯅꯣ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯐꯝꯂꯒ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯗꯦ ꯌꯥꯔꯗꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯕꯤꯈ꯭ꯔꯣ ꯑꯦ ꯀꯩꯗꯧꯔꯕ ꯑꯩꯅ ꯀꯅꯥ ꯂꯥꯛꯇꯅ ꯀꯅꯥꯒꯤ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯛꯑꯁꯨ ꯂꯥꯛꯁꯅꯨ ꯑꯩꯅ ꯄꯨꯊꯣꯛꯂꯤꯕ ꯈꯨꯗꯣꯞ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯃꯠꯇꯕꯨ ꯂꯥꯛꯇꯦꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯀꯨꯒꯨꯝꯕ ꯑꯃ ꯂꯩꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯃꯆꯤꯟ ꯑꯗꯨ ꯍꯥꯏꯔꯞ ꯄꯩꯔꯒ ꯈꯨꯝꯂꯛꯏ ꯏꯕꯣꯇꯣꯟ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯀꯨꯒ ꯂꯩꯕ ꯖꯥꯠꯂ ꯅꯪ ꯑꯝꯇ ꯌꯦꯡꯒꯦꯔꯣ ꯏꯕꯣꯇꯣꯟ ꯇꯞꯅ ꯈꯨꯝꯃꯤ ꯑꯧ ꯏꯆꯦꯃ ꯏꯕꯣꯇꯣꯟꯅ ꯃꯀꯨꯗꯣ ꯊꯤꯗꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯒꯤ ꯎꯁꯤꯠꯇ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯁꯅꯥꯇꯣꯝꯕꯤ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯒꯠꯂꯤ ꯑꯗꯨꯗꯒꯤ ꯑꯁꯥꯎꯕꯗꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯕ ꯏꯕꯣꯇꯣꯟꯗ ꯇꯥꯏꯅꯔꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯟꯗꯨ ꯈꯔ ꯀꯟꯅ ꯍꯩ ꯏꯕꯣꯇꯣꯟ ꯅꯪꯕꯨ ꯉꯁꯥꯏꯗ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤꯕꯣ ꯍꯥ ꯊꯕꯛ ꯑꯃ ꯁꯨ ꯃꯇꯝꯗ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯗꯤ ꯀꯔꯝ ꯇꯧꯅꯤ ꯅꯪ ꯍꯥ ꯍꯩ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯊꯕꯛ ꯑꯃꯈꯛꯇ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯌꯥꯝ ꯂꯧ ꯂꯩꯔꯗꯤ ꯃꯤꯑꯣꯏꯕ ꯉꯝꯃꯔꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯏꯕꯣꯇꯣꯟ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯃꯊꯟꯇ ꯈꯜꯂꯤ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯏꯃꯥꯅ ꯄꯣꯛꯂꯛꯂꯕꯁꯤꯗ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯀꯥꯏꯅ ꯈꯣꯏꯗꯧ ꯈꯔ ꯁꯥꯎꯒꯠꯂꯤ ꯃꯤꯅ ꯎꯁꯤꯠꯄꯤꯔꯝꯗꯕꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯑꯩ ꯂꯥꯏꯔꯤ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯃꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯗꯤ ꯐꯝꯖꯥ ꯆꯥꯔꯒ ꯂꯩꯕ ꯃꯣꯏꯗꯤ ꯃꯤ ꯑꯣꯏꯕ ꯌꯥꯝ ꯉꯝꯃꯅꯤ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯆꯦꯃ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯁꯅꯥꯇꯣꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯅ ꯏꯕꯣꯇꯣꯟꯗ ꯍꯥꯏꯕ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕꯤ ꯇꯥꯅꯕ ꯈꯣꯟ ꯈꯔ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯕꯣꯇꯣꯟ ꯅꯣꯏ ꯇꯥꯗꯗꯣ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯅꯪꯕꯨ ꯃꯥ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗ꯭ꯔꯣ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡꯗꯨ ꯏꯕꯣꯇꯣꯟ ꯈꯪꯉꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯊꯟꯇ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯪꯅꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯄꯤꯕꯤꯔꯦꯗꯅ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯈꯪꯅꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯣꯏꯌꯦꯅꯤ ꯑꯃꯨꯛ ꯃꯆꯤꯟ ꯊꯣꯛꯅ ꯃꯈꯣꯜ ꯀꯥꯇꯨ ꯈꯔ ꯅꯧꯊꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯏꯆꯦꯇꯣꯟ ꯀꯩꯅꯣ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯅ ꯂꯥꯛꯇ꯭ꯔꯒ ꯍꯌꯦꯡ ꯍꯦꯛꯇ ꯈꯪꯍꯧꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯊꯣꯏꯅꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯑꯩꯅꯅꯦ ꯅꯣꯏ ꯇꯥꯗꯕ ꯎꯗꯕ ꯀꯨꯏꯔꯦ ꯌꯥꯝ ꯎꯅꯤꯡꯉꯤ ꯌꯨꯝꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎ ꯍꯥꯏꯅꯅꯦ ꯄꯥꯎ ꯑꯃ ꯐꯠ ꯊꯥꯈꯤꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯗꯣ ꯃꯥꯗꯣ ꯉꯁꯤꯒꯤꯗꯤ ꯃꯥꯒꯤ ꯊꯕꯛꯇꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯅꯨꯃꯤꯠ ꯇꯥꯔꯒ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯂꯥꯛꯂꯒꯦꯅ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯅꯣꯏ ꯇꯥꯗꯗꯤ ꯏꯆꯦꯇꯣꯟꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯗ꯭ꯔꯅꯦ ꯋꯥꯗꯨꯗ ꯏꯕꯣꯇꯣꯟꯁꯨ ꯃꯊꯣꯏ ꯍꯥꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯜꯂꯤ ꯏꯆꯦꯇꯣꯟꯁꯦ ꯀꯔꯤ ꯁꯛꯇꯤꯕꯨ ꯄꯥꯏꯕꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯇꯥꯗꯕꯨ ꯄꯥꯎ ꯑꯃ ꯁꯠ ꯊꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛꯇ ꯂꯥꯛꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇꯦ ꯏꯆꯦꯇꯣꯟ ꯅꯪꯕꯨ ꯀꯔꯤ ꯁꯛꯇꯤ ꯄꯥꯏꯒꯦꯃꯤ ꯏꯕꯣꯇꯣꯟ ꯏꯆꯦꯇꯣꯟꯒꯤ ꯈꯨꯗꯣꯝꯕꯤꯒꯤ ꯁꯛꯇꯤꯁꯦ ꯅꯣꯛꯂꯤꯕꯗꯨ ꯏꯕꯣꯇꯣꯟ ꯃꯃꯤꯠ ꯐꯩꯔꯞ ꯌꯦꯡꯉꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯈꯔ ꯊꯥꯒꯠꯂꯛꯄꯗ ꯃꯈꯨꯠꯅ ꯊꯥ ꯂꯥꯝꯕ ꯐꯪꯂꯕꯒꯨꯝ ꯍꯔꯥꯎꯔꯤꯕ ꯊꯣꯏꯅꯨꯗꯤ ꯎꯗꯦ ꯏꯕꯣꯇꯣꯟ ꯃꯆꯤꯟꯒꯗꯨ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯆꯤꯡꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯊꯟꯇ ꯈꯜꯂꯤ ꯃꯥꯒꯤꯁꯦ ꯅꯣꯛꯏꯕ ꯀꯥꯏꯗꯅꯦ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯣ ꯅꯣꯛꯏꯅꯦꯅ ꯇꯧꯔꯤꯁꯦ ꯒꯙꯥꯅ ꯃꯌꯥ ꯍꯤꯒꯠꯂꯒ ꯁꯖꯤꯛ ꯁꯥꯏꯔꯒ ꯅꯣꯛ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣꯅꯦ ꯁꯖꯤꯛꯀ ꯁꯥꯏꯔ ꯁꯥꯏꯔꯒ ꯅꯣꯛꯄꯗꯣ ꯇꯣꯛꯇꯦꯅꯦ ꯃꯁꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩꯅꯦ ꯁꯨꯝ ꯌꯦꯡꯂꯒ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯁꯤꯒꯤ ꯁꯛꯁꯦ ꯅꯤꯡꯁꯤꯡꯂꯗꯤ ꯅꯨꯃꯤꯗꯥꯡꯒ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯄ ꯉꯝꯂꯔꯣꯏ ꯑꯩ ꯌꯦꯡꯉꯔꯣꯏꯗ ꯏꯕꯣꯇꯣꯟ ꯀꯩꯝꯇ ꯍꯥꯏꯗꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯕꯗꯨꯗ ꯊꯣꯏꯅꯨ ꯅꯣꯛꯄꯗꯨ ꯈꯔ ꯍꯟꯊꯔꯒ ꯍꯥꯏꯔꯛꯏ ꯍꯩꯃ ꯏꯕꯣꯇꯣꯟ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪ ꯉꯁꯤꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯏꯕꯣꯇꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ ꯁꯛꯇꯤ ꯂꯩꯈ꯭ꯔꯦ ꯏꯆꯦꯇꯣꯟꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯏꯆꯦꯇꯣꯟꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯈꯤꯇꯪ ꯂꯩꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠꯀꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯃꯥꯏꯅ ꯀꯜꯍꯟꯕꯤꯗꯅ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ
ꯀꯥꯛꯁꯨ ꯀꯟꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟ, ꯅꯪ ꯂꯦꯛ ꯍꯥꯏꯔꯛꯄꯁꯤ ꯃꯥꯏꯕ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯂꯒ ꯁꯤꯊ ꯅꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯁꯨ ꯅꯣꯛꯅꯤꯡꯗ ꯃꯁꯥꯗꯨ ꯊꯦꯛꯂꯤ ꯅꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯅꯥꯇꯣꯝꯕꯤ ꯇꯥꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯏꯕꯣꯇꯣꯟꯗ ꯂꯣꯏꯅ ꯍꯦꯛꯇ ꯍꯩꯊꯔꯛꯏ꯫ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯜꯂꯒ ꯂꯩꯔꯤꯕ ꯏꯕꯣꯇꯣꯟ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯍꯩ ꯏꯕꯣꯇꯣꯟ! ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯤꯔꯥ ꯕꯥꯁꯟ ꯄꯤꯔꯤꯔꯣ? ꯍꯥ? ꯆꯥꯛ ꯊꯣꯡꯂꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯗꯤ ꯌꯦꯟꯁꯥꯡꯗꯣ ꯃꯥꯡꯕ ꯁꯣꯏꯔꯔꯣꯏ꯫ ꯅꯆꯤ ꯅꯌꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯦꯠꯄ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯪꯅ ꯊꯣꯡꯕꯗꯣ ꯆꯥꯏ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥꯏꯕ ꯑꯩꯁꯦ? ꯍꯥ? ꯅꯪꯅꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯩꯅ ꯆꯥꯏꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥꯏꯕ? ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯅꯣꯛꯂꯝꯕꯗꯨ ꯍꯟꯖꯤꯜꯂꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯃꯤꯠ ꯐꯩꯅ ꯁꯅꯥꯇꯣꯝꯕꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯝꯗ ꯌꯦꯡꯉꯤ꯫ ꯏꯕꯣꯇꯣꯟ ꯃꯁꯤꯡꯒꯗꯣ ꯍꯥꯏꯔꯞ ꯆꯤꯛꯂꯒ ꯈꯪꯗꯅ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏ ꯇꯧꯔꯤ꯫ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯎꯔꯛꯏ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯔꯦ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛ ꯑꯁꯤ ꯆꯪꯁꯤꯜꯂꯒ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯖꯤꯜꯂꯤꯁꯦ꯫ ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯑꯁꯤꯒꯨꯝ ꯋꯥꯔꯤ ꯂꯤꯔꯤꯁꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯩꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯝꯗ ꯊꯝꯃꯤꯒ ꯍꯥꯏꯔꯒ ꯂꯦꯝꯖꯕꯁꯤ ꯃꯉꯥꯏꯔꯦꯅꯦ꯫ ꯏꯁ, ꯑꯩꯒ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯊꯧꯔꯤ ꯄꯨꯔꯒꯅꯦ ꯁꯤꯖꯔꯨꯔꯅꯤ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯗ꯫ ꯏꯀꯥꯏ ꯈꯪꯗꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯀꯥꯏꯕꯒ ꯈꯪꯗꯦꯗ꯫ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯀꯥꯔꯒ ꯏꯀꯥꯏ ꯊꯤꯕꯤ ꯊꯤꯔꯨꯒꯦ꯫ ꯏꯀꯥꯏ ꯊꯤꯕꯤ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯏꯀꯥꯏ ꯈꯪꯅꯕ ꯐꯨꯠꯂꯒꯅꯦ ꯃꯈ꯭ꯌꯥꯠ ꯑꯁꯤꯗ ꯅꯝꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯊꯣꯏꯅꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯦ ꯍꯦꯟꯅ ꯀꯔꯦꯝꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯇꯣꯟ, ꯅꯆꯦꯇꯣꯟꯁꯤ ꯅꯣꯏ ꯇꯥꯗꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯖꯥꯠꯅꯤ꯫ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯎꯄꯨ ꯃꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯅꯦꯛ ꯐꯤ ꯃꯌꯥꯝꯗꯣ? ꯎꯖꯔꯦ ꯏꯆꯦꯇꯣꯟ, ꯎꯖꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯏꯕꯣꯇꯣꯟ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯋꯥꯊꯤ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯅꯦ ꯃꯁꯦ꯫ ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯊꯪ ꯃꯨꯛꯀ ꯋꯥꯊꯤ ꯉꯥꯡꯉꯛꯑꯕꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕꯤꯔꯦ ꯈꯪꯉꯨꯍꯦ ꯅꯪ꯫ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯇꯣꯟ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯉꯤ꯫ ꯑꯩꯗꯤꯅꯦ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ꯫ ꯏꯕꯣꯇꯣꯟ, ꯀꯜꯂꯛꯄ ꯍꯥꯏꯕꯁꯤꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯕ ꯃꯤꯗꯣ ꯑꯐꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯀꯜꯂꯛꯂꯤ ꯃꯤꯗꯣ ꯑꯗꯨꯇ ꯃꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯤꯜꯂꯒ ꯂꯩꯔꯗꯧꯕꯅꯤ꯫ ꯏꯕꯣꯇꯣꯟ, ꯅꯆꯦꯇꯣꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯎꯔꯒ ꯀꯜꯂꯛꯄ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯌꯥꯝꯅꯁꯨ ꯅꯛꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯤꯕ ꯐꯤ ꯁꯦꯠꯂꯤꯕ ꯀꯧꯕꯅꯤꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯉꯥꯡꯔꯤꯁꯦ ꯃꯣꯏ ꯇꯥꯔꯗꯤ ꯃꯊꯃꯣꯏꯗꯣ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯔꯅꯤ ꯏꯕꯣꯇꯣꯟ꯫ ꯁꯅꯥꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯣꯏꯊꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯏꯅꯨꯗ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯍꯦ, ꯅꯪꯅ ꯍꯨꯏ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯗꯅꯣ ꯍꯥ? ꯑꯦ, ꯀꯩꯅꯣ ꯑꯩꯅ ꯍꯨꯏ ꯍꯥꯏꯕꯗꯨ ꯏꯆꯦꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯩꯅꯣꯕ ꯅꯪꯅ ꯍꯨꯏ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯗꯅꯣꯕ? ꯈꯨꯝꯃꯣ, ꯀꯅꯥꯗꯅꯣ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤ, ꯏꯆꯦꯃꯗ ꯄꯥꯜꯂꯕꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯏꯕꯣꯇꯣꯟꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯏꯕꯣꯇꯣꯟꯅꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩ ꯆꯥꯒꯦꯅꯕꯨ ꯅꯣꯛꯏꯅꯣ? ꯀꯩ ꯀꯥꯟꯅꯗꯕꯗ? ꯊꯣꯏꯅꯨꯁꯨ ꯍꯟꯗꯛꯇꯤ ꯗꯔꯀꯥꯔ ꯇꯥꯗꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯦꯃ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦꯃꯕꯣ? ꯑꯩ ꯁꯥꯎꯗꯦ ꯀꯣ, ꯑꯩ ꯁꯥꯎꯗꯦ꯫ ꯁꯥꯎꯗ꯭ꯔꯒ ꯀꯔꯤꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯤꯕ? ꯁꯅꯥꯇꯣꯝꯕꯤ ꯋꯥꯗꯨ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯊꯩꯗꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯍꯩ, ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ! ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯏ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯌꯨꯝ ꯑꯁꯤꯗ ꯃꯀꯣꯛꯀ ꯁꯥꯗꯅ ꯌꯨꯝꯁꯦ ꯅꯪꯒꯤ ꯈꯨꯗꯣꯝꯕꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯔꯕꯁꯤ ꯃꯉꯥꯏꯅꯦ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡ ꯑꯗꯣ꯫ ꯑꯗꯨꯕꯨꯗꯤ ꯑꯇꯣꯝꯕꯤ ꯍꯥꯏꯔꯦꯗꯅ ꯃꯤꯒꯤ ꯏꯃꯨꯡꯁꯦ ꯈꯕꯩ ꯈꯔ ꯁꯥ ꯃꯈꯩ ꯀ꯭ꯔꯣꯛ ꯎꯈꯥꯏꯒꯦꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ꯫ ꯊꯣꯏꯅꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯏꯆꯦꯃꯗ ꯀꯩꯗꯧꯈ꯭ꯔꯒꯦ? ꯍꯥ? ꯏꯆꯦꯃꯗ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦꯕ? ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯛ ꯌꯥꯝ ꯀꯥꯏꯍꯦꯜꯂꯤꯕꯗꯨꯕꯣ? ꯑꯩꯁꯦ ꯁꯥꯎꯔꯣꯏꯒꯦ ꯇꯧꯕꯁꯤ ꯑꯗꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯤꯕ꯫ ꯀꯩꯅꯣ ꯅꯪ ꯅꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦ ꯍꯥ?
ꯁꯅꯥꯇꯣꯝꯕꯤ ꯈꯨꯗꯣꯝꯕꯤꯗꯨ ꯎꯠꯂꯒ ꯍꯦ ꯁꯪꯒꯠꯂꯛꯀꯅꯨ ꯁꯪꯒꯠꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯪꯒꯠꯂꯛꯀꯅꯨ ꯊꯣꯏꯅꯨ ꯃꯉꯛꯀꯗꯣ ꯊꯦꯛꯀꯠꯂꯒ ꯑꯩ ꯁꯪꯒꯠꯂꯦ ꯊꯦꯛꯀꯠꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩ ꯊꯦꯛꯀꯠꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯉꯁꯥꯏꯗꯒꯤ ꯂꯦꯞꯈꯠꯂꯒ ꯉꯥꯡꯅꯔꯤꯕ ꯑꯅꯤꯗꯨ ꯏꯕꯣꯇꯣꯟ ꯐꯝꯂꯒ ꯃꯉꯛ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯤꯕꯅꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯃꯤ ꯈꯠꯅꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯍꯥꯏꯕ ꯇꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯅꯒ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯁꯪꯒꯠꯂꯛꯄꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯊꯣꯏꯅꯨ ꯃꯀꯣꯛꯀꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯂꯥꯝꯈ꯭ꯔꯦ ꯊꯣꯏꯅꯨ ꯁꯅꯥꯇꯣꯝꯕꯤꯅ ꯃꯁꯝ ꯑꯗꯨ ꯂꯥꯝꯂꯛꯂꯕꯅꯤꯅ ꯃꯥꯁꯨ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏꯅꯩ ꯏꯕꯣꯇꯣꯟ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨ ꯈꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯏꯆꯦ ꯑꯅꯤ ꯊꯥꯗꯣꯛꯅꯧꯁꯦ ꯑꯅꯤꯗꯨ ꯀꯥ ꯍꯦꯟꯅ ꯈꯠꯅꯕ ꯑꯣꯏꯗꯕꯅ ꯃꯁꯝꯗꯨ ꯉꯥꯏꯍꯥꯛ ꯐꯣꯏꯅꯔꯒ ꯏꯕꯣꯇꯣꯟꯅ ꯃꯈꯨꯠꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯈꯝꯗꯣꯛꯄ ꯃꯇꯧꯗꯨꯗ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯅꯔꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ ꯏꯕꯣꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧ ꯁꯅꯥꯇꯣꯝꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯊꯣꯏꯅꯨ ꯃꯊꯟꯇ ꯂꯩꯍꯧꯔꯦ ꯊꯣꯏꯅꯨꯅ ꯏꯕꯣꯇꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯣꯇꯣꯟ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯅꯤ ꯉꯁꯤ ꯏꯕꯣꯇꯣꯟ ꯀꯩꯝꯇ ꯈꯨꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯛ ꯈꯨꯝꯂꯨ ꯃꯇꯝꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯒꯗꯧꯔꯤꯅꯤ ꯊꯣꯏꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯁꯥꯍꯨꯝ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ ꯏꯕꯣꯇꯣꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯗꯁꯤꯕꯨ ꯅꯨꯄꯤꯅꯤ ꯂꯧꯕꯗ ꯅꯨꯄꯤ ꯂꯥꯏ ꯉꯛꯇ ꯂꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯂꯥꯏ ꯉꯛꯇ ꯂꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯏꯄꯦꯝꯃ ꯏꯃꯥ ꯏꯄꯦꯝꯃ ꯄꯨꯔꯥ ꯂꯥꯟꯖꯥꯎ ꯑꯃ ꯈꯥꯝꯗꯣꯛꯄꯁꯤ ꯃꯉꯥꯏꯅꯦ ꯃꯣꯏꯒꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯤꯉꯩ ꯑꯩꯒꯤ ꯏꯟꯁꯥꯡꯒꯅꯦ ꯂꯣꯏꯅ ꯀꯥꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯆꯥꯛꯇꯤ ꯏꯕꯣꯇꯣꯟ ꯃꯊꯟꯇ ꯆꯥꯔꯤ ꯑꯅꯤꯗꯨꯗꯤ ꯁꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯕꯨꯛ ꯊꯟꯕꯒꯤꯔꯥ ꯆꯥꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯨꯗꯧꯕꯗꯨꯁꯨ ꯏꯕꯣꯇꯣꯟ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯅꯤꯡꯗ꯭ꯔꯦ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯏꯕꯣꯇꯣꯟꯅ ꯃꯊꯟꯇ ꯈꯜꯂꯤ ꯃꯣꯏꯅ ꯆꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯥꯗꯕ ꯌꯥꯗꯦ ꯊꯕꯛ ꯃꯣꯏꯅ ꯇꯧꯕꯤꯕ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯦ ꯍꯥꯏꯗꯅ ꯐꯗꯤꯒꯣꯝ ꯃꯀꯥ ꯑꯃ ꯍꯦꯛꯄ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯩꯗ ꯑꯗꯨꯝ ꯏꯄꯥꯡꯒꯜꯁꯦ ꯂꯣꯏꯔꯒ ꯇꯣꯛꯇꯣꯏꯕ ꯉꯁꯤ ꯑꯁꯤꯗꯤ ꯈꯔ ꯐꯔꯦ ꯍꯌꯦꯡꯗꯒꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤꯗ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯁꯤꯒꯤꯗꯃꯛ ꯀꯣꯛ ꯆꯥꯔꯒꯅꯦ ꯑꯩꯒꯤ ꯂꯋꯥꯏ ꯁꯝꯁꯦ ꯂꯣꯏ ꯀꯦꯟꯅꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯏꯕꯣꯇꯣꯟ ꯀꯥ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤ ꯆꯥꯎꯇꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤ ꯆꯥꯎꯇꯣꯟꯗꯨ ꯈꯤꯇꯪ ꯉꯟꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯏꯕꯣꯇꯣꯟꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯀꯧꯏ ꯍꯩ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ ꯏꯕꯣꯇꯣꯟ ꯀꯅꯥꯝꯇ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯣꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯏ ꯍꯩ ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ ꯏꯕꯣꯇꯣꯟ ꯏꯕꯣꯇꯣꯟ ꯏꯕꯣꯇꯣꯟꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯦ ꯏꯕꯣꯇꯣꯟꯗꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯆꯥꯎꯇꯣꯟ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ ꯏꯆꯦꯃ ꯏꯆꯦꯇꯣꯟ ꯇꯥꯗ ꯂꯥꯛꯑꯦ ꯍꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯈꯣꯜꯒꯗꯨ ꯈꯤꯇꯪ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯀꯩꯗꯧꯒꯦ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯣ ꯀꯨꯏꯅ ꯌꯨꯝꯗ ꯂꯥꯛꯇꯕꯗꯒꯤ ꯌꯨꯝꯁꯦ ꯑꯣꯟꯅꯔꯕ ꯖꯥꯠꯂ ꯀꯥꯏꯅ ꯈꯟꯕꯤꯔꯤꯕꯔꯕ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯒ ꯁꯅꯥꯇꯣꯝꯕꯤꯒ ꯃꯁꯝ ꯃꯅꯥꯏ ꯐꯥꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯂꯒ ꯁꯝꯕꯜ ꯄꯨꯟꯅ ꯄꯨꯟꯅ ꯆꯦꯟꯊꯣꯔꯛꯏ ꯃꯣꯏ ꯃꯄꯥ ꯂꯥꯛꯑꯦꯕ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯆꯥꯎꯇꯣꯟꯗꯤ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯏꯪꯉꯉꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯏꯕꯣꯇꯣꯟꯅ ꯆꯥꯎꯇꯣꯟꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯒ ꯂꯥꯛꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯨꯔꯒ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯝꯕ ꯆꯥꯛꯈꯨꯝꯗ ꯂꯩ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯀꯔꯝ ꯇꯧꯕ ꯆꯥꯎꯇꯣꯟꯒꯤ ꯊꯕꯛꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯣ ꯋꯥꯔꯤ ꯁꯥꯔꯒ ꯂꯩ ꯏꯕꯣꯇꯣꯟꯅ ꯊꯕꯛ ꯇꯧꯔꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯊꯕꯛꯄꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯇꯧꯔꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯩꯅꯤ ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯗ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯇꯣꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯁꯅꯥꯇꯣꯝꯕꯤ ꯋꯥꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩ
ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡꯗꯨ ꯀꯔꯤꯅꯣ ꯍꯥ ꯑꯗꯨꯒꯨꯝꯕ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯗꯣ ꯇꯧꯔꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦꯃ ꯅꯪꯉꯣꯟꯗ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯎꯇꯣꯟꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣ ꯅꯕꯥꯅꯤ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯅꯣꯡꯃꯗ ꯀꯥꯡꯅꯩ ꯏꯃꯨꯡꯁꯤꯗ ꯏꯁꯧꯒ ꯏꯔꯥꯡꯒ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯦ ꯌꯥꯝ ꯍꯦꯟꯒꯅꯨꯀꯣ ꯅꯕꯥꯅꯤ ꯑꯩꯅ ꯍꯥꯟꯅ ꯋꯥ ꯃꯦꯜꯂꯤꯁꯤꯅꯤ ꯌꯥꯝ ꯍꯦꯟꯒꯅꯨ ꯑꯩꯅ ꯁꯥꯎꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯄꯥꯝ ꯇꯥꯅ ꯇꯥꯅꯅꯦ ꯀꯜꯂꯒ ꯇꯥꯟꯁꯤꯅꯤ ꯌꯥꯝ ꯍꯦꯟꯒꯅꯨ ꯅꯣꯏ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯃꯛ ꯑꯇꯩ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕꯁꯤ ꯇꯧ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯅꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟ ꯃꯍꯥꯛ ꯆꯪꯈ꯭ꯔꯦ ꯇꯁꯦꯡꯕꯁꯨꯅꯤ ꯆꯥꯎꯇꯣꯟ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤꯅꯤ ꯃꯥꯅ ꯋꯥꯈꯜ ꯏꯪꯂꯛꯇ꯭ꯔꯤꯕꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯥꯡꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯉꯔꯥꯡ ꯆꯥꯎꯇꯣꯟꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯅꯔ ꯑꯅꯤꯗꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ ꯑꯃꯅ ꯑꯃ ꯎꯔꯨꯕꯗ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯇꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯊꯕꯛ ꯑꯗꯨ ꯊꯥꯡꯖꯤꯜꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯑꯍꯜ ꯁꯥꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯒꯠꯂꯛꯏꯗꯅ ꯇꯨ ꯁꯤ ꯏꯕꯣꯇꯣꯟꯅ ꯋꯥꯏꯔꯝꯒꯅꯦ ꯂꯣꯏꯅ ꯇꯩꯔꯒ ꯂꯩꯔꯕꯅꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕꯗꯨꯗꯤ ꯅꯪ ꯊꯥꯜꯂꯣ ꯏꯆꯦꯅ ꯑꯍꯜꯅꯤ ꯏꯆꯦ ꯑꯗꯨꯝ ꯊꯥꯟꯕꯤꯌꯨ ꯀꯩꯅꯣ ꯑꯩ ꯉꯝꯃꯣꯏ ꯏꯆꯦꯅ ꯑꯍꯜꯅꯤ ꯑꯗꯨꯝ ꯊꯥꯟꯕꯤꯌꯨ ꯏꯆꯦꯅ ꯃꯁꯤꯗꯒꯤ ꯍꯧꯔꯦ ꯑꯗꯨꯝ ꯈꯣꯟ ꯋꯥꯡꯈꯠꯅꯕ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯜ ꯈꯔ ꯋꯥꯡꯈꯠꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪꯅ ꯌꯥꯕ ꯇꯥꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯑꯌꯨꯛꯁꯤꯗꯅꯦ ꯌꯥ ꯇꯧꯅꯕ ꯑꯩ ꯇꯜꯂꯤ ꯌꯥꯝ ꯂꯦꯝꯅ ꯂꯥꯏꯗꯨꯛꯁꯤ ꯊꯥꯜꯂꯨ ꯊꯣꯏꯅꯨꯁꯨ ꯈꯣꯟꯗꯣ ꯈꯤꯇꯪ ꯍꯦꯟꯅ ꯀꯟꯈꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯉꯝꯃꯣꯏ ꯋꯥꯅꯤ ꯏꯆꯦꯅ ꯑꯍꯜꯅꯤ ꯑꯍꯜ ꯂꯩꯅ ꯂꯩꯅ ꯑꯉꯥꯡꯅ ꯗꯨꯛ ꯀꯃꯥꯏꯅ ꯊꯥꯟꯗꯣꯏꯅꯣ ꯑꯗꯨ ꯊꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯪꯅ ꯗꯨꯛ ꯊꯥꯟꯒꯗꯕꯅꯤ ꯀꯣ ꯇꯣꯀꯤ ꯇꯣꯀꯥ ꯊꯤꯔꯅꯨ ꯗꯨꯛ ꯊꯥꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯗꯨꯛꯀꯤ ꯀꯣꯟ ꯑꯗꯨ ꯊꯣꯏꯅꯨꯗ ꯄꯤꯁꯤꯜꯂꯤ ꯊꯣꯏꯅꯨꯁꯨ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯝꯃꯣꯏꯗꯤ ꯀꯣꯛ ꯉꯝꯃꯣꯏꯗꯅ ꯑꯩꯗꯤꯅꯦ ꯁꯨꯡꯇꯤ ꯍꯦꯛ ꯇꯧꯔꯣꯏ ꯅꯪ ꯑꯗꯨ ꯍꯦꯛ ꯇꯧꯗꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯋꯥꯐꯝꯗꯨ ꯃꯨꯛꯅꯕ ꯑꯃꯔꯣꯝꯗ ꯂꯥꯛꯏ ꯊꯣꯏꯅꯨꯁꯨ ꯃꯤꯅ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯉꯛ ꯍꯥꯏꯒꯠꯂꯒ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯀꯠꯂꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯍꯥ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯃꯁꯤ ꯈꯨꯄꯥꯛꯁꯤꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯏꯁ ꯈꯔꯤ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯂꯥꯏꯗꯨꯒꯤ ꯀꯣꯟꯁꯦ ꯁꯤ ꯐꯔꯝꯃꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯗꯨꯒꯤ ꯀꯣꯟꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯪꯏ ꯀꯣꯂꯤꯛꯇꯨ ꯄꯨꯝꯆꯥꯏ ꯆꯥꯏꯔꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯍꯧꯅ ꯊꯣꯛꯏ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯜ ꯌꯥꯛꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯑꯁꯤ ꯀꯣꯂꯤꯛꯁꯤ ꯂꯪꯉꯤꯅꯦ ꯃꯁꯦ ꯇꯧ ꯍꯩꯇꯦꯅꯦ ꯅꯪꯕꯣ ꯇꯧ ꯍꯩꯇꯦꯅꯦ ꯑꯁꯦ ꯀꯣꯂꯤꯛꯀꯥꯁꯦ ꯍꯦꯛꯇ ꯂꯪꯉꯤꯅꯦ ꯃꯁꯦ ꯃꯁꯤ ꯃꯥꯅ ꯋꯥꯗ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯕ ꯆꯥꯎꯇꯣꯟ ꯂꯤꯒꯤ ꯃꯇꯨꯝ ꯇꯥꯕ ꯆꯩꯗꯨ ꯄꯥꯏꯔꯒ ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯇꯥꯅ ꯇꯥꯅ ꯀꯟꯕ ꯍꯧꯔꯛꯏ ꯑꯌꯨꯛꯁꯤꯗꯅꯦ ꯅꯣꯏ ꯌꯥꯝ ꯂꯥꯎꯅꯅꯤꯡꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯂꯥꯎꯅꯅꯤꯡꯕ꯭ꯔꯕ ꯂꯥꯎꯅꯅꯤꯡꯕ꯭ꯔꯣ ꯍꯥꯏꯕꯕꯨ ꯈꯪꯗꯅ ꯂꯩꯔꯝꯃꯨ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯛꯄ ꯂꯤꯒꯤ ꯆꯩꯗꯨꯅ ꯅꯨꯄꯤ ꯑꯅꯤꯃꯛ ꯑꯐꯪ ꯑꯐꯪꯕ ꯆꯦꯟꯗꯅ ꯀꯜꯂꯤ ꯑꯗꯨꯛ ꯌꯥꯝ ꯂꯝꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯈꯪꯅꯤ ꯅꯣꯏ ꯑꯅꯤ ꯅꯒꯛ ꯑꯗꯨꯛ ꯆꯥꯎꯕ ꯂꯥꯏꯀꯣꯟꯁꯤꯁꯨ ꯆꯥꯏꯈꯥꯏꯔꯤꯕ ꯍꯥ ꯑꯅꯤꯗꯨ ꯁꯨꯃꯥꯡ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯆꯥꯎꯇꯣꯟ ꯇꯥꯅ ꯇꯥꯅ ꯀꯜꯂꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒꯁꯨ ꯃꯈꯣꯏꯅꯤꯒꯤ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯣꯔꯛꯏ ꯆꯥꯎꯇꯣꯟꯁꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯤꯅ ꯃꯈꯥ ꯇꯥꯅꯗꯤ ꯇꯥꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯥꯎꯔꯛꯏ ꯍꯣꯏ ꯅꯕꯥꯅꯤ ꯌꯨꯝꯁꯤ ꯍꯜꯂꯛꯀꯅꯨꯀꯣ ꯑꯌꯨꯛꯁꯤꯗ ꯀꯣꯏꯂꯧ ꯂꯧꯅꯕ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯠꯇ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯑꯩꯒꯤ ꯌꯨꯝꯁꯤꯗꯕꯨ ꯂꯥꯛꯑꯅꯤ ꯑꯩꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯑꯕ ꯑꯩ ꯁꯥꯟꯇꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯕꯅꯤ ꯅꯣꯏꯅꯤ ꯂꯩꯕꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯃꯣꯏꯅꯨꯒ ꯆꯪꯗꯧ ꯇꯜꯂꯝꯕꯅꯤ ꯍꯩ ꯅꯕꯥꯅꯤ ꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟꯗꯨ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯆꯪꯁꯤ ꯀꯗꯥꯏ ꯆꯠꯂꯁꯤ ꯀꯗꯥꯏ ꯇꯧꯔꯒ ꯂꯩꯔꯦ ꯐꯤꯕꯝ ꯑꯁꯤꯗ ꯆꯪꯂꯨꯔꯕꯗꯤ ꯃꯁꯥꯗ ꯆꯩꯒꯤ ꯇꯥꯛꯐꯝ ꯌꯥꯝꯅ ꯇꯥꯒꯗꯧꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯤꯠꯁꯤꯡꯗꯨ ꯌꯦꯡꯅꯔꯛꯏ ꯃꯁꯥꯁꯤꯡꯗꯨ ꯆꯩꯅ ꯐꯨꯕꯒꯤ ꯆꯩꯅꯥꯅꯤ ꯀꯔꯤꯅꯤ ꯀꯞꯄꯒꯨꯝꯕꯁꯨ ꯇꯧꯔꯤ ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯆꯪꯗꯨꯔꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯣꯔꯦꯟ ꯁꯥꯎꯕ ꯐꯕ ꯐꯥꯎꯕ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯗꯣꯏꯔꯣ ꯇꯧꯔꯤꯁꯤꯕꯣ
ꯁꯅꯥꯇꯣꯝꯕꯤꯅ ꯑꯩꯁꯨ ꯈꯪꯗꯦꯗ ꯆꯩꯅ ꯐꯨꯕꯒꯤ ꯅꯥꯅ ꯅꯥꯕꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯍꯟꯗꯛꯇꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯣꯏꯅ ꯀꯥꯎꯊꯈꯤꯗꯧ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯅꯤꯃꯛ ꯄꯨꯂꯞ ꯌꯦꯡꯉꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯁꯥꯎꯕ ꯁꯥꯎꯈ꯭ꯔꯗꯤ ꯇꯞꯊꯕꯁꯨ ꯌꯥꯝ ꯇꯞꯄꯅꯦꯃꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯉꯁꯤ ꯅꯣꯡꯃ ꯂꯩꯔꯨꯔꯒꯅꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯈꯪꯗꯦ ꯑꯩꯁꯨ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯣ ꯑꯩꯗꯤ ꯂꯩꯍꯧꯅꯤ ꯆꯩ ꯆꯥꯔꯁꯨ ꯆꯠꯂ ꯆꯠꯂꯣ ꯌꯨꯝꯗ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯒꯤ ꯋꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯂꯩꯔꯗꯤ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯤ ꯀꯩꯅꯣ ꯑꯩꯅ ꯆꯠꯂꯒ ꯅꯪ ꯂꯩꯍꯧꯒꯦ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯏꯕꯥꯅꯤꯗ ꯈꯔꯒ ꯐꯨꯒꯗꯕ ꯆꯩꯗꯣ ꯅꯪ ꯅꯊꯟꯇꯅꯤ ꯃꯥꯅ ꯐꯨꯔꯛꯇꯣꯏꯁꯦ ꯊꯣꯏꯅꯨꯅ ꯆꯨꯝꯃꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯆꯠꯄꯗ ꯇꯥꯔꯕꯣ ꯁꯥꯎꯕ ꯐꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯃꯥꯒꯤ ꯂꯤꯁꯤꯅ ꯀꯟꯕꯗꯗꯤꯅꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕꯤ ꯁꯤꯔꯅꯤ ꯑꯗꯣ ꯆꯠꯂꯁꯤ ꯐꯔꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯣꯏꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯁ ꯃꯤ ꯄꯥꯡꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯔꯛꯄꯒꯤ ꯅꯥꯔꯤꯕ ꯖꯒꯥꯁꯤꯡꯗꯨ ꯅꯥꯜꯂꯒ ꯊꯣꯛꯂꯛꯏ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯅꯪ ꯍꯥꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯉꯝꯃꯣꯏ ꯅꯪ ꯍꯜꯂꯛꯀꯗꯧꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯁꯥꯎꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯆꯥꯎꯇꯣꯟꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯈꯣꯏꯅ ꯎꯠꯂꯛꯄ ꯑꯎꯟꯄꯣꯠ ꯑꯃꯗꯤ ꯃꯥꯅ ꯁꯥꯕꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯌꯥꯎꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯤꯟꯕ ꯆꯠꯍꯜꯂꯤ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯀꯞꯄꯅ ꯂꯣꯏꯔꯦ ꯑꯍꯥꯟꯕꯗ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯄꯥꯅꯁꯨ ꯃꯆꯥꯁꯤꯕꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡꯅꯤ ꯃꯈꯣꯏꯁꯨ ꯆꯥꯎꯇꯣꯟꯒꯤ ꯃꯑꯣꯡ ꯂꯣꯏꯅ ꯈꯪꯏ ꯃꯆꯥꯅ ꯀꯥ ꯍꯦꯜꯂꯛꯄꯒꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨꯒꯤ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯅꯨꯒꯤꯗꯤ ꯃꯕꯨꯡ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯥꯁꯤ ꯅꯨꯄꯤꯅ ꯉꯝꯃꯤ ꯑꯃꯗꯤ ꯃꯄꯥꯒ ꯂꯩꯕꯅꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯨ ꯈꯪꯗꯕꯤ ꯃꯆꯥꯕꯨ ꯆꯩꯔꯝ ꯇꯥꯅ ꯐꯨꯔꯛꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯎꯇꯣꯟꯅ ꯋꯥꯏ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯗꯨ ꯏꯆꯤꯛ ꯍꯤꯆꯤꯛꯅ ꯂꯩ ꯏꯕꯣꯇꯣꯟꯁꯨ ꯀꯨꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯂꯩꯇꯕꯁꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯎꯔꯨꯅꯤ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯑꯗꯨꯃꯛ ꯀꯥꯎꯈ꯭ꯔꯦ ꯊꯥ 8 ꯃꯇꯨꯡꯗ ꯆꯥꯎꯇꯣꯟ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯍꯟꯗꯛꯀꯤꯗꯨꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯌꯥꯝꯅ ꯈꯦꯟꯅꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯍꯩ ꯑꯇꯟꯕ ꯂꯩꯇꯦ ꯊꯧꯒꯜꯂꯣꯟ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯩ ꯇꯧꯕꯇꯕꯨ ꯅꯨꯄꯤꯁꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯏ ꯑꯗꯨꯕꯨ ꯃꯗꯨ ꯆꯥꯎꯇꯣꯟꯅ ꯗꯔꯀꯥꯔ ꯇꯥꯕ ꯃꯤ ꯅꯠꯇꯦ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯆꯥꯎꯇꯣꯟꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯣꯇꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯦ ꯏꯁꯧ ꯏꯔꯥꯡ ꯃꯔꯛꯇ ꯈꯣꯟꯊꯤ ꯆꯒꯨꯟ ꯆꯥꯔꯝꯕꯗꯨꯁꯨ ꯑꯃꯠꯇ ꯆꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯏꯔꯥꯡ ꯀꯟꯕꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯄꯥꯝꯗ ꯀꯞꯂꯒ ꯂꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯇꯣꯟꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯌꯥ ꯇꯨꯁꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ